Manipur top trending news na tungan ba reliable source sing dagi lakot jaraga matam di oiba maru oiba i pau sing pathukna khanghanjari anu Leipak simlakadaba oirabadi separate administration tanbada yauba MLA singda minister phampi oidabani haumi karigumba anu balenga kama selgo tarabadi MLA oina wasakpada integrity ngakani haikhraga Manipur Thugaigafaba kuki separate administration demand tawda chauna saruk yariba kuki MLA singda minister gi phampi oidabani haina federations of haumi publicity secretary H Bharat Maiti Chirol Amana Pundogi, Terol Makata Arduna, Karing Balenga Ama, Selopada, Community, Taktungum, Semidabani, Minister Webda, Matik Saba, Tumi Kantuna Miami Tabak, Tauda, Achumba, Taudaba, Uxel Semba, Senza Tumzada, Manjil Taridaba, Kantuna Minister Gipam, Pahenba, Matoktai, Chel Sabada, Haisingba, Tanaba, Sariba Selduna, Center Gilusimba Singda, Katkataba, Muidadi, Minister Welidabani, Manipurnews, Minister Amwebadi, Secretariat, Hamduna, Tabak, Sugadabani. Adu dinatna Guwahati da Delhi da natraga makoni leibam homda office oiba targadi miam apun bagi minister oide kuki khaktagi minister ore maramasina makoi da minister pi bahibasi separate administration demand pithoki baga managani lengap sengni haiduna kuki da nonjarga kurum jaduna haijaroi dabani maduna mai hogduna sakliba mayu makai mai thadok pikraba lepham leitaduna lambi gi chakni ba oiliba nupi angang khaktana minungsi khangdana hat khraba kya dugi laman kumningbana kha chikuna khangli singbu karemna dawribani Center na Pamu Pamba, Hipa, Masagi, Marisa Simbu, Wa Amatasu, Taunafana, Pontuk Jabangam Lidaba, Wergadi, and Obalingak Sem Dabana, Pai Haidi, Terol Simakataraduna, State Amagi, Pomponto Paha Kurima, Center Gilang Apiba Amati, Ekoina Ekogi Kolau, Laosi, Indiagi State Amagi Hakni, Kudimakasi, Kauraga, Madugi Damak, Center Taknabangam Draga, Kurumaga, Niba Makogi Taujal, Naibakum, Miam da Unba, Makogi Taujal Natrabadi Hingba, Namridabukum, Miam da Wanduna, Minai Amati, Takni Bagi Tak Tamba, Toridabani. Amarumda, Ekogi Minister Sina, Takni Bagi Lucing Bagi, Taka Masana Masabu, Wanduna Lagi, Masiki Lisset Asinani, Center Lengana Saningba, Mong Sanariba, Usitabugum Toriba, Kudim Makoina, Tohan Jabani, India State Kaya, Ama, Maramdagi, Political Party Lenga Paipakaya Oidi, Makoita BJP Natraka Congress Party Oide, Haiduna, Masagi, Taktung, Humbitaba, Karamba State, Yokibage, Makoina, Sentang Peter Taba, Matam Dudani, India da, Undaba Tabani, Madi, Maligi, Atai Leipak Singdagi, Matin, Swedana, Lakani. Maramasina Ekoina, Tauna Kara Laina Hingsi, Kuki MLA Singna, Lengak, Sembada, Yawning Labadi, Ahanbada Makoina, Separate Administration Demand, Tawada, Yarubudu, Lan Krehaina, Miamda, Haijagadabini Hansu, Pungtorki. Amarumda, MP Bimola Lok Sabada, MMA Governing Body Amadi, Manipur Pansayat Mikhalgi Matanga Hangba, Wahang Sing Pakum, Irakre, Inner Manipur Parliamentary Constituency, MP Dr. Bimol Apoijamna, Asigi Kungamatwegi, Hogduna, Sathariba Parliamentary Nongjami Masida, Lok Sabada India, MMA Governing Body Recognition Amadi Manipur Pansayat Mikhalgi Matanga Hankibu Wahang Singi Pakum Ministry of Youth Affairs and Sport Amadi Ministry of Pansayat Ras Napirakre Dr. Bimol Apoijamna Youth Affairs and Sport Minister da India Tungan ba Body Singa Mixed Martial Art MMA Official Governing Body ni Haina Claim Toriba Asi Lengangna Miyeng Changlibra India Lengak Amadi India Olympic Association IOA na International Competition Singda MMA Represent Taunaba Federation Ama Official Oina Recognize Taurabadi 20 Suba Asian Games ta Kudung Chadaba Mayok Nahan Danaba Mati Federation Singi Matakta Jamunaba Lehendanaba Lengang Nakari Kongtang Lokat Lage Asian Games ki MMA competition da India ki professional athletes Singu India represent Tahun Gatoribra Tahun Gataba Oirabadi Madugi Akupa Warol Singh Kataino Haina Hankibani Masi Pakum Oina Youth Affairs and Sport Minister Mansuk Mandaviana Hauzik Public Oina di Ministry na MMA Damak National Sport Federation NHF Oina Federation Amata Sakang Balaitri Federation Amabu NSF Oina Ministry na Sakang Bahibasi National Sport Development Code of India 2011 Amati Masiga Mari Lenaba Guidelines Singda Piriba Criteria gi Matung Ina Chathabani Asian Games ta Saruk Yagadaba Athlete Team Singi Entry Sing Asi IOA na Tawani Hariba Thabak Thoram Sing Asi Olympic Council of Asia Amadi International Amasung Asian Federation Singna Mari Lenaba Sport Disciplinary Singi Oina Piriba Guidelines Singi Matung Ina ni Haina Pakum Piraki PM Dr. Bimol Koijamna Panchayat Raj Ministry da Manipur ki Aroiba Panchayat Mikhal Asi Kumja 2017 September Thada Pangthok Kibani amasung Kumja 2022 ki September Thada Pangthokataba adu Hojik Phawba Pangthoktana Lekliba Asina Local Self Governance Amadi Lamdam Sigi Rural Area Singi Representation da Chaun Ahumba Lehele Habasi Panchayat Rasna Kanglibra Kanglabadi ngasi Phawba Panchayat Mikhal Pangthoktana Lehele basi karigino Panchayat Mikhal Pangthoknaba Lengang Nakari Thabak Thoram Sing Pakalabagi amasung Panchayat Mikhal Chang Naina Pangthokpa Ngamhandriba Kudong Chadaba Sing Asi Yengchinaba Lengaki Kari Plan Lebagi Hanki
Masi pakum oina Panchayat Raj Ministry Professor SP Singh Baghel na Panchayat asi local government oina state subject ori amasung Constitution of India gi 7th schedule ki state list ki saruk am ori Panchayat sing asi state Panchayat Raj Act ki kuthangda semgotuna operate tawani Constitution gi article chaniga nifu humdoi e bracket ahum gi matungina Panchayat ki mikal asi chahi manga gi duration lojingai da pangthok kadabani natraga Panchayat dissolve tor matungda tha tarki manungda pangthok kadabani haina mayak sengna pali masina maram oiraga state natraga union territory da matam chana Panchayat mikal pangthok pa haibasi Constitution na mathok taba thabakni maram aduna state madi union territory singna makogi state Panchayat ki Raj ki law singda mathok taba provision sing hapsinduna Panchayat mikal pangthok naba sem sajakrabani Manipur da Panchayat ki mikal asi kumja 2017 da pangthokibani amasung mikal asi gi tenure kumja 2022 gi October da loikre matam adu fawda Manipur da tenure ani gi Panchayat Raj system haibadi gram Panchayat amadi jila parishad haina lerami masi matungda kumja 2023 gi February kungi gazette notification da Panchayat Samiti Block Panchayat haiba provision asi Manipur Panchayat Raj Act 1994 da hapsinkre matamdugi Manipur lengak na Panchayat Samiti gi mathok taba administration asi sem sabagi process da leire haina pongdoki masigi matung ina Manipur Panchayat ki taruk suba general election asi kumja 2023 gi June thada pangthok naba tharang toki adubu matamduda lamdam asida laikiba law and order gi phibuna Panchayat ki mikal adu suspend tokibani masigi matungda Manipur bu disturbed area ni haina lautokuna president rule phawba thamkre Panchayat mikal sing asi administrative issue court case litigation Panchayat ki delimitation Panchayat ki Rajbasana singba hiram singna ikopagi maram oiduna lakpani hariba maram singasi state ki khutta leiba ngakani Ministry of Panchayat Raj na matam gi matung ina Panchayat mikal matam chana pangthok nabagi dama state singda advisory issue tawduna lakli Manipur lenga nasu lamdam sida oiriba tangdu leita da phim asigi warosin puruknaba leptana onari haina pongdorkre masigi matung ina kumja 2024 gi December tarani panda Ministry of Panchayat Raj na Manipur lenga ta thintaba tawduna Panchayat mikal pangthok naba khangki basu lekre hairi Maka tarkada ISI na Nepal bu anti-India operation gi sanabung oil kadori Bangladesh bu anti-India operation singi sanabung ohen krabo matung Pakistan gi ISI na India ka yumlo na leiriba Nepal bu anti-India operation gi anuba sanabung ohen ba tharang tawe haina agency gi pauna pongdorkli pausin makha taraduna Pakistan gi ISI na Nepal da undalita aduna leiba natraga thabak tawduna leiba Pakistan gi missing hegat hanaba akanba moong da thabak lokali ariba missing asigi marakta ISI gi agent kya su yoramba yai Mia Marta Lotun Ladiba India ga Apamari Lainariba Nepal dagi anti-India operation kaya jathanaba Thorang Lehari Nepal gi local Foxy Amagi reporter Alhas Samsul Haq Foundation S Foundation Haina organization amana Nepal gi Sunsari district ki Bitanagar area da mosque sanaba urep yung tamkre haina report tawkibagaloina khongthang asi Bitanagar bu Muslim na namna taba kundaba center ama ohenaba onabani amasung lining gi namada ISI na anti-India operation gi mapung kaya kanaba thoralpani haki India gi agency singasu Bitanagar da Pakistan na local liba khongthang asi ISI na mapung fana sogotpa operation oigani thasari Pakistan khaktanatana Nepal da Pakistan gi miyo hena khunda hanaba onari basida Turkey amasung atopa Gulf like Leipak singi sukut yawi hairi panba yabadi mamang sahida Bangladesh da Sheikh Hasina gi lengak tukram matong Pakistan gi ISI na potong chaba si lauduna Bangladesh pu anti-India operation singi sanabung ohelakibani Jamaat-e-Islami na sogotpa Bangladesh gi Muhammad Yunus na luchingba lengak asinasu Pakistan da free hand piduna Bangladesh da Pakistan gi ISI na tawningbada tawhaliba asina India da chauna sohlak kadra haibagi bipaiba pokhali masiga manana ISI na Nepal da su training facility kya semgotuna jihadist expansion network semgotawri hari makatar kada China da ichauna mioi kunsa rom siankre lising marfu rom na safagda humda edokre China da ichau tolpadagi Beijing da leiba mioi kunsa rom siankre amasung mioi lising marfugi mathakta safagda humda edokre haina China gi authority singna pongdokre haukiba numit kharani asida nong leptana chubadagi tamthirba ichau olptuna Beijing da leiba lambi sing tumjin kibaga loinana China gi awang thangba sarukta leiba yum kyasu singa tumingkre hairi Beijing dagi pung ahum lom chatlaga leiba Chengde city dasu ngarang ching khaibadagi mioi nipan sekhi hairi China da handaki kalen tha sida ising nungsit ki phibum ka hena soksilakhibaga loinana tha sigi angan basauta leipak asigi nokok thangba saruk singda sabagi sang hengalakhi amasung Lepa asigi kha nongsu thangba sarukta ichau gi awaba mayap nari hairi China gi awang thangba saruk singda mayap nariba ichau asibu lumna lawduna lepa adugi president Xi Jinping na ni kanbagi tabak sing mapung fana chathanaba pautak pikhibaglonena authority singa pakhatpa yaba tabak sing mapung fana pakhatnaba akanba wahum sing thamki president Jinping na ichau na sohalaba phumda leiriba miyam sing kudong thiba
ꯅꯪꯂꯣꯏꯗꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯊꯦꯗꯣꯛꯈꯤꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯗꯅꯕꯒꯤ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯨ ꯊꯝꯈꯤ ꯆꯩꯅꯥꯒꯤ ꯂꯩꯉꯥꯛꯅ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯋꯥꯐꯝꯁꯤꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯆꯥꯛꯁꯤꯡ ꯅꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯅꯕꯒꯤꯗꯃꯛꯇ yuan million 200 ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯨꯟ ꯑꯃꯁꯨꯡ ꯋꯥꯏꯔꯣ ꯁꯕ ꯑꯋꯥꯟ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯏꯆꯥꯎ ꯑꯁꯤꯅ ꯈꯨꯡꯒꯪ 130ꯒꯤ ꯃꯊꯛꯇ ꯃꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯗꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ